ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤ ꯑꯃꯗꯤ ꯀꯨꯟꯇꯔꯦꯠ ꯐꯥꯎꯕꯒꯤ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨꯁꯤꯑꯦꯝꯒꯤ ꯅꯧꯅ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯈꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯔꯦꯞꯄꯝ ꯁꯦꯀꯦꯟꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯇꯥꯡ 30ꯗ ꯌꯨꯁꯤꯑꯦꯝꯒꯤ ꯔꯤꯒꯨꯂꯔ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯅꯧꯅ ꯊꯧ ꯄꯨꯒꯗꯕ ꯊꯧꯄꯨꯔꯣꯏ ꯃꯤꯑꯣꯏ 25 ꯑꯁꯤ ꯈꯜꯂꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯧꯅ ꯈꯟꯈ꯭ꯔꯕ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯄ꯭ꯔꯁꯤꯗꯦꯟꯇꯗ ꯌꯨꯄꯤꯑꯦꯐꯀꯤ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯐꯝꯗ ꯏꯞꯁꯥꯒꯤ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ACOA-M-LUPꯒꯤ ꯁꯥꯟꯇ ꯅꯍꯥꯛꯄꯝ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯅꯤꯞꯀꯣꯒꯤ ꯗꯤꯄꯟꯖꯤꯠ, ꯅꯤꯡꯊꯧꯖꯝ, ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁꯇ ꯄꯥꯟꯗꯝꯒꯤ ꯑꯦꯁ. ꯕ꯭ꯔꯣꯖꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯗ ꯌꯨꯄꯤꯑꯦꯐꯀꯤ ꯁꯣꯏꯕꯝ ꯑꯅꯤꯜ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯨꯃꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯐꯝꯗ ꯀꯪꯂꯥꯃꯩꯒꯤ ꯑꯥꯏ. ꯕꯤꯃꯣꯂꯥ ꯃꯊꯪ ꯁꯤꯠꯂꯅꯤ꯫ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤ ꯑꯃꯗꯤ ꯀꯨꯟꯇꯔꯦꯠ ꯐꯥꯎꯕꯒꯤ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯌꯨꯁꯤꯑꯦꯝꯒꯤ ꯅꯧꯅ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯈꯟꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯔꯦꯞꯄꯝ ꯁꯦꯀꯦꯟꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯇꯥꯡ 30ꯗ ꯌꯨꯁꯤꯑꯦꯝꯒꯤ ꯔꯤꯒꯨꯂꯔ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯅ ꯅꯧꯅ ꯊꯧ ꯄꯨꯒꯗꯕꯊꯧꯄꯨꯔꯣꯏ ꯃꯤꯑꯣꯏ 25 ꯑꯁꯤ ꯈꯜꯂꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯧꯅ ꯈꯟꯈ꯭ꯔꯕ ꯊꯧ ꯄꯨꯒꯗꯕꯁꯤꯡ ꯑꯗꯨꯗꯤ ꯄ꯭ꯔꯁꯤꯗꯦꯟꯇꯗ ꯌꯨꯄꯤꯑꯦꯐꯀꯤ ꯋꯥꯏ.ꯀꯦ. ꯙꯤꯔꯦꯟ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯐꯝꯗ ꯏꯞꯁꯥꯒꯤ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ACOA-M-LUPꯒꯤ ꯁꯥꯟꯇ ꯅꯍꯥꯛꯄꯝ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯅꯤꯞꯀꯣꯒꯤ ꯗꯤꯄꯟꯖꯤꯠ, ꯅꯤꯡꯊꯧꯖꯝ, ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯏꯅꯥꯟꯁꯇ ꯄꯥꯟꯗꯝꯒꯤ ꯑꯦꯁ. ꯕ꯭ꯔꯣꯖꯦꯟ, ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯗ ꯌꯨꯄꯤꯑꯦꯐꯀꯤ ꯁꯣꯏꯕꯝ ꯑꯅꯤꯜ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯨꯃꯦꯟ ꯑꯦꯐꯤꯌꯔꯁꯀꯤ ꯐꯝꯗ ꯀꯪꯂꯥꯃꯩꯒꯤ ꯑꯥꯏ. ꯕꯤꯃꯣꯂꯥ ꯃꯊꯪ ꯁꯤꯠꯂꯅꯤ꯫